MSPDCL na sarkar ge loisang singda su prepaid meter ge khutang da mai pi bagi thabak sa thaba haure Pau sandong na pizari Minister Okram Ibobina Manipur da mai gi phibam phagat hanaba lokhalak lebak thabak ki manung sana Manipur State Power Distribution Company Limited na hauzik Manipur gi sing amadi tamgi mafam singda prepaid meter gi khuthang da mai pibagi thabak sathari walhoba mafam sing su prepaid meter panduna mai pinana ba thabak kan na paikhalakle praja section kayana tattana hangnakiba sarkar gi loisang sing amadi anga mathau singidi prepaid meter paloidra haiba wahang adugi paukhum piba oina Company asigi IET1 gi manung sanba mafam singda laiba sarkar gi loisang singda prepaid meter panduna mai pibagi thabak sathaba haure Istv news da phama pau gi matung ina division asigi manung da laiba irrigation and flood control department IFCD asi mapung fana prepaid meter panba loiduna prepaid ki khuthang da mai piba haure haire amaromda Manipur Sarkar gi maru oiba loisang ama oiriba Secretariat Office ki mafam kaya prepaid meter panduna mai piba haure makata na atai department singdasu prepaid meter gi khuthang da mai piragani haire Sarkar paibada yauriba minister kharagidi hana prepaid meter gi khuthang da mai sijinaba yaukre haire amaromda division asigi manungda hauji consumer listing taraka nipan prepaid ki khuthang da mai pikre waloba sing pinana ba honari Hana sahi amada laklamba revenue ga yengnarubada hauji ka hen revenue wangna lakre haire amaramda company asina sing amadi tampak ke mafam singda prepaid meter gi khuthang da mai pinana ba thabak khumang sauksinna paikhali haina pawsina makha tari Okhrol district ki manung san leidiba mahadeptagi fadang fawbugi marakta leidiba singmaida miyoi kharana maning makha tamna paksana popi pambi thariba asida Sarkar ge mari lainaba singna kari amata yangsinre popi da natana tongan ba singmai kharadasu ganja sumarang kaina hauzik su thari singmai singda hauramba uwa sing kokthok laga popi amadi ganja sing senthok lambi ama oina thariba asi ain gi matung ina aya aba piduna thabanate adumakpu athing balerabasu paksana phongna thariba asida government ke mari lainaba law enforcing agency singna hauzik fawagi oina yanthatpagi thabak paikhatpang udre Manipur ge leihau osi popi thabada yamna chunaba mafam ama oibana ngasi fawada ukhul da natana tongan ba singi district singda popi paksana thabagi pau mamangda kayarak khana taba amadi thengnaba laikre Narcotic and Affairs of Border amadi lanai organization singa khusan naduna mafum kayada popi thariba sing yanthatpagi thabak paikhat khrabasu paksana popi thaba maramna maru phugna Manipur ge leihau digi popi thaba thingbagi thabakti hoji fawagi oina ngamdri Hiram masida Manipur government amadi marilenabo singna karamba upai puthokduna mayai kabani sa sing puthokpada sauna mateng oidiba pambi sing asi thahandana ba tungkoina chatnaba yaba thabak amata paikhatri yamna chawna koigi poppy plantation si am paksana tawri maruina sida uri se purple machugi amadi ango machugi poppy plantation ni hoji tawri basi mayamna khanba yai maduri poppy plantation si masina kari ohengadagi number 4 amadi heroin sing sungbada yamna chawba thodang am lowi habji mayam loin khangno bofam ne dubo till now state government ki market gi narcotics and border affairs ki market gi ngasi bawda react tawbagi haiba poppy plantation si yakhatpagi thabam de hojibok tawbu udaba ma leiri camera person achikalwin poptam leriba norin ningomam okrul Lapupa Terakhuno Community Hall da nomagi oiba legal awareness program ama pangthokre Manipur State Legal Services Authority gi sponsor amada District Legal Services Authority Imphal West na Sideline Imphal amadi Youth Organization Club Lapupa Terakhuno ga punna sinduna pangthokhiba thoram aduda District Legal Services Authority Imphal West ki Secretary Aribam Nautune Sori Devi Sideline Imphal gi Center Coordinator and Kiran Yauna Mailenaba miyu singna saruk yake Aribam Nautune Sori na haikibada angang singa situngi yumbi ni makoibu afabalambi da puna ba honaba haibasi mama mapa sing amadi miyam gi asoba thaudang ni haiki Toizam ongbi ning thousam ningol memsa sahi yangkai ga manga mapure ba lokesor nambol kongkha mayai lekai digi nupi asina
Thangapat Mapal Hari Kagok Makong Manakta Barada Ladingaida Mahakna Yoksabi Nupi Masa Ama Tamtina Ot Naibagi video footage ama social media that Hadoropodigi Police na Nupi Adubu Fadana Batibada Housing Fabadi Pangmangamdi Istv News na Pangba Paugi Matung Ina Memsana Masa Sakna Yokani Haduna Yoklaga Tamtina Ot Naikibagi video footage Hadorokiba Adu Sahi Anige Mamanga Tokiba Togdok Nihari Nupi Masa Asi Infal Digi Panglap Laptaba Mafam Amadagine Hauzik na Infal Westki Mafam Amada Nga Farm Sangduna Laiba Mama Mapagi Manakta Lerakibani Hari Nupi Masa Adu Mama Mapa the Sinakre Haina Pawa Sinamaka Tari All Manipur Minor Irrigation Department Employee Association na Kongjang Sangsinaba Sem Sare Hari Department Asida Sahi Kungamangarom Tabak Tarok Laba Worksas Amadi Masterol Simbo Regular Tahalu Haina Sarkar Asida Haijaduna Lakpa Adu Ngasi Fauba Tabak to 123 Worksas Amadi Masterol Simbo Regular Tahanaba Amadi Manipur Sarkar ge Employees Singda Tare Suba P Panghanaba Organization ga Luenana Kongjang Sangsilagani Hari Paugi Marakta na break amatang Lominakisi Ministry of Reconciliation Church na Paujenjari Lagliba February ki tarik Nipan dagi tarik Taramathoi Fauba Mayam punna Ishoda Anaba Sing Panabagi damakta Haizaminagadori Nubit Asida Lamdam Masomda Laiba Ichinau Singna Naba Paba Pangnabagi damakta Ishoge Haizaba Asida Yawiu Mapam Board Matam Numidang Waramgi Pungmanga Irandam asigi ahanba oina puthokjaba sangai plastic storage tank sizinnabi yansinaba potlam yaudriba LLDP ina sajaba sangai de sizinnabi fangbigadaba sizingdi 200 300 500 750 1000 1500 amashung 2000 liter ni chahi taragi guarantee ga loinana khenaba makhal khudingi apamba machusing fangbigani Build your success BYS Palace Compound Machalema School Admission is going on Palace Compound Leba BYS na haukiba sahi mari asida thangna thanana puthokiba position holder masing 2012 position holder taret 2013 taranithoi 2014 kunmathoi 2015 first position holder puthokpaga loinana atoppa position holder nipan Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasi mak unabiu Dr Madhubala Laser Beauty Clinic MZ Avenue Imphal Kurumjari Shija Manipur Ambulance Service adongi kamdong mating pangsige Adong karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Lifsaf Shiraf Fijinabiu Adongi Awaba Punama Koknabigi Pambaini Diabetic na Naraba Anaba Shinashu Sizinaba Yaraba Lifsaf Capsule Shu Pangbigani Lifsaf Siraf Amadi Lifsaf Capsule Naraga Lain Babudi Narjinga de Saxil Hobana Henafay Break Matungda Taramna Oksari Makataba Pau Krapizari Royal Academy of Law Oinam Amadi Notice Dialogue Forum na Mapung Oina Sinduna Royal Academy of Law Oinamda Rethinking and Redesigning of Criminal Justice System in Manipur Haibasida Kana Nainabagi Mifam Ama Pangthokre Thoram Aduda Police Officer Singh NGO Kayagi Lusing Kayana Saruk Yaki Mars ki tang ani digi taruk faba Maeso da Pangthokadoriba Kuntra Tares Suba National Master Athletics Championship da Manipur na sauna mai paknanaba lalung yatpa mifam ama February ki tang taragi ayuki pung nipanda kumalang paktaleba Manipur Master Athletic Association gi office ta pangthoknaba sem sakre saruk yagadaba Master Athletic ki sanaru singna mifam masida yawnanaba association gi chairman L Azitna khangalakli MSPDCL na sarkar gi losang singdasu prepaid meter gi khuthangda mai pibagi thabak sathaba haure biyang tabiri ba punamapu amuka hanna kurumjai